Imes pada miyeng tabiri basing bu ahan waktu da binita na tanap noksa bolo na kurum zari. Hauzik pada masigi maro pau pizari. Kosem na loba class 11 gi exam yetok kiba lekte. Sat amasung kamjong kulani gi marakta irang chauna thokre. Loyana Imphal More lambida kaukiba ban matam kharagi oina komthokle. Hauzik mapungoyo paulo birasi. Governor की मिंगदा एजुकेशन कमिश्नर की सोई साधना हयेंदगी हौगदोरिबा कोसेम नलौबा क्लास 11 की एग्जाम मतम कक्त येथोकले हाइना सोशल मीडिया दा वायरल ओरकपदगी एग्जाम येथोलमदबा समनादा लिलहौरे वायरल ओहलकपदा चनबसिंग फानबा एफआईआर रजिस्टर तौखरे हिरमसिगी मताना ngasi बाउपरादा लेबा कोसेम की ऑफिस दा पांगथोकपा पाउगी मिफामदा एजुकेशन कमिश्नर टी रंजित ना हाइखी COVID-19 ga mari lena hauzik chathariba council gi amadi bosem gi parikha sing asi matam kaktan yeithokle haina thokiba order adu asabani asigumba order thokiba leite mara laiba myoy khudima phanaba cyber crime police station yauna makok thongba police ki official singda pau pi khre exam yeithokpa leite haiki pung amaga minute ahumda phangiba aina phangse second legi phangba sigi support si aran mani haibase koi printing and media ki through da koi mayam da koi hainba aduga natana paikha chithawri ba practical oiro theory oiro si kogi wena koi gi emagi site gi thokpa amata leite haibase ma koi parents singa the paikha thaga da sabta singa ai masima su singa umba FIR mayam loss oraga already I have spoken to the subsecretary and to DCP also and to the IG intelligence also aduga higher matters se yam seriously lo aduga ticket pi aduga masida senari ba culprit mana le basing lo under the law asana moi do appropriate okay penal action lo na ba okay FIR mai sama lo so and I can share a copy of this FIR with all of you. Kamjong district ki sasat amasung Kamjong khulani gi marakta irang chauna thokna sasat khulgi yum kaya mai thakre paugi likul amagi matung inadi sampui khulgi lamgi matangda sasat amadi Kamjong khunja ani lammunabagi wathok matam kharagi mamangda thokraba matungda ngarang numidawaram Kamjong gi khunja sana lamai thabada sasat khulgi yum ama mai jaki masina maram oraga khulani gi marakta chauna muknaba thorakpadagi chauna irang thorakibani Thaudo Thopamda Manipur Police ki Additional Director General of Police ADG Kailuna Lusingba Special Commando Kangbu ama sangsangkre Mafam adugi akoibada District Magistrate Kamjong Kemjurilana CRPC ki section sam nifu marigi makhada athingba thamkre athingba asna maram oraga mi manga natraga masidagi hena tindaba athingba leiringaida miyamna makhoi gi mayumdagi thoktaba kaya yauri loyana sai nungna singbasu pudanaba khangali Amaramda Special Secretary Home Thokpo Hukumada Director General of Police Manipur ki Order Number IC 11163 by 2008 PSQ date 16/3/2020 report ki matungina Kamjong District ki Sasai village asi yamna kiningai oiba mawongda leire haina report tawkhre hairi Amaramda Sarkar na khulani ki marakta wakhal tamina ba lakhulakpa khongthangda Deputy CM Joy Kumar Lusingba Education Minister TS Radhesyam Agriculture Minister B. Hankalian, Sports Minister Letpa Haukip, MLA Lesio Yauna Timama Mapamaduda, helicopter na sangsingkre. Khongsa adu Chief Minister na Kangla Phawa Thindoki, Haujiksu Mapamaduda Sauna Ungkhatnaba leiri hairi. Deputy Chief Minister Yumnam Joy Kumar Singhana ngasi Tael Patalaiba Manipur Science Center da Innovation Hub amasung Toy Train inaugurate tawkhre. Toy train asi bogi ahum yauri masigi seat capacity na kuntrani masi Ministry of Railway na free of cost da provide tawani inauguration adu tungda Deputy Chief Minister na paumi sing da phongdokpada hub asna miyam da maru oina mahairoi sing na scientific experiment conduct tawbada chauna mateng panglagani mana makhata na hub asna miyam da maru oina mahairoi sing da innovation spreading a culture of innovation da mateng panglagani haiki Tharamadda Director Science and Technology E Ibosana ki no address piduna innovation si maroiba kaya adu thamki Tharamadda Commissioner SNT Bobby Wycombe Director Annie John NLCS Kolkata Sri Subhasis Das
Sri Rajesh Chip Workshop Manager NE amadi Mahairoi Singsu Saruk Yaki Hairi Thobal District ke Manung Chana Laiba Kangaboki Lomi Lo Farmer Society Kangaboki Sahigi Mipam Pangtokuna Kangabo Apun Bayoiba Lomi Singi Sato Hena Lehenduna Mipal Tangdana Bamadi Tongan Tongamba Sakot Thorangi Matangda Kanana Kre Kangabok Maisnam Lekai de Laiba United Youth Club ki campus da Pangtokiba Thoramaduda BJP Manipur Pradesh Former Vice President Thoksom Jadumanina Athaba Mitung Amadi Kangabok Part 2 Gram Panchayat ki Pradhan S Opendro Part 2 Lomi Lo Kangabok ki Chairman KS Lebak Chau Kangabok Part 3 GP ki nominee Pradhan M Manglemjau amasung ex Pradhan N Moduna Akhana Mitung Oiki Athoiba Mitung ki Warol Piraduna Thoksom Jadumanina Haikibada Lamdam asigi Lomi Sing asi sahi kuntra ronge umangda lengakna Lomi Sing da piba khudong chaba sing Hana Panglamdaba Sing asina maram oduna Lomi Sing da tongan tongan scheme sing gi oiba bank account sing hanghanduna semkhibani haiduna hojikti Lomi Loop asina honaduna PM Modi gi lengakna paikhatliba Lomi gi scheme sing adu state asigi paliba lenga asigi lusingba N Biren gi makhada tongan tongan ba kanaba sing phangba hore maram asna Lomi Sing kanaba sing makhada na lohona ba account hangdriba Lomi Sing naso account hangdokna basu haiki Ketri Gaudagi Nisa Tingnaba Honarabasu Yonbasing Hena Sangalebana Maramoraga Nisa Mutanaba Honabada Pangan Tokpang Andre Haina Yada Klauki Sports Secretary Aribam Arib Khana Pongdokre Arib Namakata Kibada Ketri Gaudagi Nisa Mutatpangam Gadra Habasi Asobo Hangamo Islakle Mamang Dasu Kergao Sabal Lekaida Nisa Panaba Honabada Police Pauba Purak Payao Krabani Adubo Department ke site gi action lokapadi ujade Hokiba mask ki tangtara marida akang naba pawama phangbadagi numit yungba matung pung tara ningthoi makhai tarakpada Khergao Sabal Laikai area da number 4 supply toba nupa Ithem LS Kurau Ithem gi mayumdagi narcotics Impal East ki team amadi yada club ki members singna Ithem bu yamlaba number 4 konana phaki adubu tanjadu da nupi kharaga Ithem gi manaw nupa ani samadi mioi kharaga na mob sagalakuna Ithem bu munduna Selan Kibadantana Club ke member amadi narcotics ke official kharada pu jaina tanaki irang thorakpaduda commando da paupibadagi makhoi laga mob adu control toboloyana Ithem manaw nupa Anis atopa miyo ani phaki Ithem di lot kre hairiba police phubada sanariba amadi mob violence ki irang sagale miyo sing adu nongan baga det 15 da bel thadoraki Nisayon bamadi mob violence sagapa pharuba sing asumna nongan baga thadok labadi Karamna Nisa control toba ngamgani masina takpadi department tagi Nisa yomba singna hena power lei haina utpani maramaduna police department gi miyoy singbu phuba ngambani aran balai re Nisa yo le khangla miyoy singasi phana ba honabada irang thoklabadi irang horiba miyoy singasi Nisa yomba singbu support tawi haina lowi inkhalaliba naharon sing kalausi masida miyamna yada club pu support tobiyo haina appeal torakli Sida Khergao Sabal Laikai da mamang da police purakre nisa phaba chang matamda handak kisu chang kanda nisa se yon bami se pharaga nisa ga konana puthorpa matamda mayam na support tawsalaga tender committee gi mi fui adugi mathakta police personnel sing puraga mi sing singba sugumba thongdok se thokhan dingde haibadi mayam sing sina support tawdaga de khoi nisa thingba se kamaina mathakani adu tanatadana nisaga konana pharaga sinakriba mi singbo nomunini phana bo jail da thabi da nonini lagre hatta bail out tora thadok pirpade si ma sarkar da koi yam dan haijani gi bail out to base to bigano khara dandi kitang torga chu phangdragadi karamna koi ni samathatkani Thobal Police Station gi manung chana leiba Thobal Kiam Sipai Haibong Leirakta ngarang leibak tiba thawdo ama oina maina tumna sakraba wahengbam leima sahi humdramanga mapuroiba laikhidraba ningthogi imung manungda ngasi Local MLA Political Party Organization kaya amadi lanai miyoy kaya na awaba taraba imung asida selgi san thaknaba amadi pirol kaya tengbangkre wangkhem esigi MLA ke Mega Sandra na awaba taraba imung asigi phibam yengsin bagaloyana selgi mateng pangkre amadi mahaki MLA Local Area Development Fund dagi awaba taraba imung asigi yum athuba matamda saragani haina phongdokre amaromda Indian Red Cross Society Manipur State Branch amadi Thobal District Branch ki maikai dagi su State Chairman Dr. Y. Mohan amadi District Secretary K. Sadanandana lusingduna awaba taraba imung asida kangkhal manga blanket manga towel manga seng amadi sanaba polam kaya yauna temporary tent house amasu saduna tengbangkre
अमरमदसु बीजेपी थौबाल डिस्ट्रिक्ट प्रेसिडेंट वाई कुमारजिन असु डिस्ट्रिक्ट बीजेपी की माइकैदगी सेल की मतंग पांखी अमदी मैहौ लांगपो थोकना हानदगी वाजदना लाक्लबा इमुंग असिना अवाबा ताबदा महाक मसा अमदी पार्टी की माइकैदगी नुंगाइतबा फोंदोलखी वांखेम असेंबली कंस्टिट्युएंसी की सोशल वर्कर लाइख्राम दामेन असु महाकी माइकैदगी सेल ओइना लुपा लिसिंग तरा तेंगबांग बगलोयना अवाबा तारबे इमुंग असिगी युम साबदा संगबा जिंगगी सेंफम पुनमक मतेंग पांगलगनी हाइना फोंदोलमखी अमदी बीजेपी मणिपुर प्रदेश के स्पोक्स पर्सन सु ओइरिबा हानगी मिनिस्टर डॉक्टर निमाइसा लुवांग सु लागदुना सेल की मतेंग पांखी पनबयाई लाइबक थीबा मई चाकपगी थौदो असि ngarang nungthil pung amaga minute nifu rom tarakpada electric circuit tagi horokibani imung asigi ahal oiribi mama leima asi natana mahaka leiminariba masa nupa ama masa nupi ani punamak lol thokte nomagi aphang aphangba thabak suduna hingjaba imungni hairi Imphal East District के अंड्रो केंद्र की मनुंग चेन लेबा यारिपो तुलिहल अवांग लेकाइदा थासी की तरह मरिगी निमिदांग पुंग निपालोम ताबदा युम अमा मैना तुमना साकना मियो अहुम सोखिबा एम के हसन अहमद एलियस एम डी इबो चौजाई यांखै निपानगी इमुंग मनुंगदा सोशल वर्कर कैसाम निंगथेमजाउ एलियस कैन सिंगना ngasi ayuk chatuna mateng pangkhre लेकाई के क्लब सैक्रिफाइस यूथ डेवलपमेंट ऑर्गेनाइजेशन SYDO नसु सान थकनबा पोलम के अतेंगबांगख्रे सेंग अलू थाउ थुम से अनबा फिरोल अमसुंग इमुंग अमदा संगबा पोलम सिंग मतेंग पांगबा दुगा मरि लेना KN सिंग ना हाई तेंगबांग लिबा पोलम सिंग असि अंड्रो केंद्र अमदि अकोइबदा लेरिबा NGO सिंग गी अपुनबा फोरम अमा पुनसिनदुना तेंगबांग बनी मखाता नसु पांगबा याबा मतेंग पांगखिगनी फोंदोलखी वारबा मतमस्ता मियोय के लाकना तेंगबांग बिबगी दमकसु इमुंग मनुंगी माइकैदगी अपेनबा वाफम सिंग फोंदोलखी हौखिबा था फेब्रुवारी की तांग कुंतरे की निमिदांग पुंग अपम मखाइरोम ताबदा हाइरोक पार्ट 2 देवी मानटोब लेकाय अथोखिबा मियोय खरा पुना बदना तना नोमैना कापना लाइव अटेम्प्ट तौबगी थौदोका मरि लेना ngarang mas की तांग तरा मंगा की निमिदांग वाइराम पुंग मंगा ताबदा जुवेनाइल ओइरिबा अंगांग अमा पुलिस ना लखतख्रे महाना फोंदोरकपदगी मैगजीन गलोइना बा पिस्तोल अमा अंगांग सिगी मयुमदगी फागले मखाताना फोंदोरकपदगी ngarang निमिदांग अथेंगबदा मी फुबा अमदि हानबा होनबदा सेनबनी हाइबा मियोय अनि थोक्सोम दिंकु सही तरापन अपोकपा TS मोहन एलियस मायोन अमदि कुंदोंग बम जॉनसन सही कुन अपोकपा KS इबोहल मसा मसा की मयुमदगी फारे मखोय अनिमा हाइरोक पार्ट 1 मय लेकाइदगिनी निंगसंग बयाबदी थौदो ससेनबा मियोय अनि लाइस्ट्रम हेरोजी सही कुनमंगा अपोकपा एल अंगौसना हाइरोक पार्ट 3 निंगथौजम लेरक अमदि लाइस्ट्रम नाउबा एलियस अरुण कुमार सही कुनमरी अपोकपा एल मुहिंद्रो हाइरोक पार्ट 2 लाइस्ट्रम लेकाइदगी फेब्रुवारी तांग कुमापंदा फारगा मार्च अहुम फाउबा जुडिशियल कस्टडीदा रिमांड लौथदुना लेरिबनी हौजिक फाउबदा फेब्रुवारी 19 की थौदोका मरि लेना मियोय मंगा फादुना मखोयगी मथक्ता केस सथदुना डिटेन तौरगा थमली चाकलोंग फोइबुत पार्ट 1 विलेज द थोलिबा वाथोकना मरम ओइरगा खुंजासिंग मिपाइरे सरकारना खुंजासिंग दमक लखपम थोकपा थबक सिंग अथुबदा लखत पियु अमदि खुलगी मियोय सिंगबु फुबदा सनरिबे मियोय सिंग फागतुना मतिक चाबा चैराक पिबियो हाइना साकालोन होइबुत विलेज सेक्रेटरी जेसी कामैना ngasi मणिपुर प्रेस क्लब ता पांथोकपा पाउमिसिंग उनबदा फोंदोखरे महाना हाई होखिबा फेब्रुवारी की 19 दा जनरल बॉडी मीटिंग अमा टुपुल कम्युनिटी हॉल दा पांथोकी हाइरिबा मीटिंग अदुगी एजेंडा गी मतंगदा वांगांगनबा होरकपदा गैखांथाई पानमैना अथिबा वहाई वता सिजनरकपदगी सरांगनबा थोकी हाइरिबा सिगी मतंगदगी खुलसिदा मखाताना सरांगनदुना लेरकली अमदि थेंखांग कयादा खुलगी अहलसिंग यावना फुरकपा यावरे लोयना खुलसिदा CRPC 144 चलाइदुना थमली मरमसना हाइरिबा इरांग असिबो हौबदा सेनरिबा मियोयसिंगी मथक्ता लखपम थोकपा थबकसिंग लखतपियु हाइना महाकना मखाताखी अखोइसे याम नुंगाइदबगी असमाय कंटिन्यू तौर लेदी अखोइसे लाइक इवन सिविल वार गो फावबा थोरम बयाय हाइबदी गवर्नमेंट साइड की करी अखोइ की प्रिवेंशन के प्रिकॉशन के अमुक तो विद्रदे सी गुमसे अमुक इवन सिविल वार गो फाव थोरम बयाय हाइब अखोइ थमने हिल ट्राइबल काउंसिल मोरे अमदि अतोपा कुकी सिविल सोसाइटी ऑर्गेनाइजेशन कयाना मार्च की तांग 13 कमांडो अमदि मियोय अनिगगी मरक्ता खुद थोकनाखिबगी मतांगदा इम्फाल मोरे लंबीदा कौखिबा मतंग कक्तबा बनदु ngasi लोकल MLA दी कोरुंगथांग लातुना मियांगी डिमांड सिंह
Chief Minister Pukhatuna Miyamgi Chato Dimansing Thunganaba Hotnagani Haina Thazaba Pibadagi Matam Kaktaba Banadu Matam Kharagi Oina Komthokle Haina Hill Tribal Council Moregi President Ginchai Lungdimna Phongdorakli Mahakna Makata Aduna Thododa Sopna Impal the Laikanariba Mio Enigi Matakta Lokhatkiba FIR Dusu Handok Pinaba Mahakna Apil Tarakli Amadi Miyamgi Chato Dimansing Atubada Tabakto on Tok Tabatargadi Hena Kanba Kongjang Sangsin Gani Haina Phongdokre Indefinite ban adu circle MLA Miyamgi Dimansing CM da Pukhatlaga Yanaba Sinbibagi assurance Pibadagi ban adu Matam Kharagi Damak gi Komthokre victim anigi Mathakta FIR Toram Kibudusu cancel to view Loinana Prajana Charter of Demands Piba Makaisu Atuba Matamda Tungan view Natragadi Masdigi Hinba Strike Ban Kongjangda Changsin Gani Ngasigi Mipam Pangtho Jingayo Mangda More Town Manungda Technopol District Deputy Commissioner na under Section 144 of the Code of Criminal Procedures Alai Krabagi Tungda More Town Manungda Groups Sagatnaba Madi Miyam Pun Naba Hotnaba Sing Tingnaba Yamlaba Security Personnel na tear gas small hand grenade season na Tan Khairi Hausi Security Personnel Madi Irang Sagapa Singagi Marakta Nung Thanaba Madi tear gas capsin Bagi Thaba Leptana Sathari Hausi Pavada Nakanida Soapan Kharadi Yaunare Hairi Madhya Pradesh Assembly ki floor test togani torambadu coronavirus na maram oredana tokhidre loena mas kuntaruk phawba assembly thokre State Governor Lalji Tandon na mahaki customary address adu mina amada loisinduna ngalam laga assembly thadokna zatki ngasi asi budget session gi ahan numit ni assembly thadokna zatchingaida legislators singda constitutional tradition ngaknaba masung democracy maintain tongnaba appeal tawramki Italy da ngarang record pibada coronavirus na patakna miyam sibadagi masing Sahum Humpuni Pandagi listing Masanipan Supna Mapan Yore Hairi Vatican City da Easter Week cancel Tonaba Warep Lokre Pope Francis na Vatican City Thalukna Makona Satuna Rome's Cathedral sta coronavirus pandemic victim Oikraba Singitama Patna Toki France Amazon Spender Hotspot Cap Shop Amazon Restaurant Sing Tingjingkre Non-essential business Punama close Tonaba France government order Tokre Spend na thabak suba sapa medical care gi satpa natraga sinjak leibagi tholak panatana miyam na mayum thadotna ba order thokre hojik phawbada lebak jam nifuma thoida miyoi lak amali sing homphum de jamapan kuntra corona virus na nahale sekhibana lising taruk samri kun sukre hairi hojere bada maro pam kana pijari kosem na loba class 11 gi exam yethokhiba leite Sasat amasung kamjong kulani ki marakta irang chawna thokre loyana Imphal More lambida kaukiba ban matam kharagi oina komthokle Ngasigi di paudam pizaba matang nastelo sinjare meng tabiri basingbu